ngasi phone ki batungan tungan ba manipuri si phone sing dugi maroi bi ipau sing miam na thamjagi han mada rifleman gi fol Laothokpada Asoiba Leirabara polna pham pau si digi maroi ba pau khara ngarang irai numita Laothokkiba tara Suba masum tara mathui Suba IRB rifleman lobigi fol Asoiba aran makhra Leirabara haiba wahang tholakli recruitment da mai paklaba singi list tholakpada CS number candidate maming district na singba ona ba yorakli haina candidate amana phungdorakli pona phamda IRB rifleman recruitment asida yawba candidate moirang them jilangamba singan haiki ngarang fal Laothokpa aduda tholakhiba mai paklaba singi list aduda aran ba Asoiba yawba thingnare hairabe candidate list adugi serial number 833 da thinguzam Syamsan singa general category Kaksing district CS number 1208 haina mayek sing yawri masida yawri ba CS number 1208 asidi maki jilangambagi CS number ni aduga maki lephamna sagolban sayang Kuraumakhong Impal West district ni CS number na maki oiraga candidate mingna thinguzam Syamsan Kaksing district haina thulakli basinadi Asoiba aran bakhara leire haibasimadi mayek singli masida natana result asida samamnaba amasule hale masi mari lenaba authority na yengsin haningi amaramda hiramasigi matangda home department gi makedigi phongdorakpada khallaba candidate ki list adu yamna yamba maramna numeral oiba CS number na singbada typography year khara lerambe yai tawbutabu result gi list da yarokliba candidate missing adu khallaba singni serial number 833 da yawriba thinguzam Syamsan singa hairibasi khallaba candidate ni CS number lana yawba dudi typography mistake ni haina singdorakli atopa paw mana breast cancer gi awareness hena mathautari nganabu layeng haurabadi mapung fana phabang amba lainani Dr. Ajit Lukram breast cancer si ngana khangdoktuna layeng haurabadi mapung fana phabang amba lainani adumapu laina asigi matang awareness yamna mathautai haina Sijo hospital gi breast and thyroid clinic ki senior consultant Dr. Ajit Lukramna phongdorakli sei khudingi October tha si breast cancer manta haina pangthui hiramsita pauksi si akhanana unabata Dr. Ajit haiki sei khudingi October tha si breast cancer awareness manta haina malem gi oina pangthokpogum Manipur su awareness manta si tongan bongi program sing yumpham oiraga pangthoktuna lakli Sijo hospital su breast cancer gi dama free screenings x-ray mammography investigation operation singbada subsidized rate tawi loinana ke manungda lakpa sing su tongan makhalgi subsidized rate layengbi kudong saba pi handak sai gi oina close daycare gap haiba thimasi nariba miduga treatment facility singa gi marakta leiba gap adu close tauksi haibani yamna lapna leiba singi arapum phamda leiba natraga manung hanjin maphamda leiba mi amana treatment gi damakta thengnaba kudong sa daba sing adu lehandana bani maru oina x-ray mammography ni singba screening taunab gi lakpada transport problems sing social stigma imung manungda support laitaba laikaina ngangna khigani amadi socio economics cultural yoba gap sing asi lehandana treatment gi damak phangpham tokpa facility sing phangan siabani sai nifudagi humdraga manga phawbudi sai ahum khudingi x-ray mammography screening tawdabani sai taraga taruktagi sep breast examination tha khudingi tawba tangai fadablai laina asigi dama screening toina tawba si yamna maruai breast cancer gi layong asi ningthina khangdrabadi pomle haiduna treatment tawdana pharmacy da satlagi hidak saba maibina singba tanaraga oina laigadoribani laina asigi layong khangdabadagi layengbada thengthabana anabi henjanbagi masawai doctor singna ngangliba asa worker singna madi laikai gi club na singba symptom lakbagi matangna miyamli awareness piduna miyamna aware oiragadi yamna ngana khangmanga ma disease ni laina asi ngan hek khangoriba makai mapung fana phabangami stage ahum phawbudi breast cancer asi curable oibiai stage ahan basina breast manungda adumak leiba stage ani subana tumor du kharadi sauraba segrakta mi karakpa stage ani asidi anganba thaktalei stage ahum subana locally advanced amadi stage 4 sina breast ka segrakka gi wangmada sakhiduna lungs amadi saruda sandokhiba thakni sai mapanmuki mamangna thengnakiba stage ahum gi thakta leihiba patient sing haujuk normal oina leiri hawkiba sai ani ahum sida breast cancer asi nabigi sang hengalakli masi maru oina nupi ne hidak mana sejinaba alcohol sejinaba na singmana asiguma disease asi aru oirakpigi masa oi aduma po asiguma makhalgi nisa sejinadabasu adumak laina asinai aduma po breast cancer nabigi layong asi mangjona khangbagi sang yamna wali
masi phaba ngamba lainani awareness yamna darkar oi laina asi private organ oibana social stigma laibadigi imung manungi mina doctor da satlaga yenghaningdi masigi mohta local treatment oina tawbi satnabi malai masin layong khangdana siba yam khrabani layong khanglaga lakku matamdana stage wangnaba kandoi North Columbia University Hospitals United Kingdom gi fellowship su phanglakraba doctor Ajit Makhata naiki awareness ki dama outreach program kharsin ma thautai local health center singda lecturer singba piba phagani health workers sing laikai laikai awareness tawba kanagani polio gi yum da salaga tawbugum laina makhal sigi matang yum da sanglaga awareness piba yamna kanagani khali health treatment araiba mongna fan bahai bisina patient sing hena pukning thogat poigani loinana breast cancer treatment tawduna foraba nupi singna yumbanduna masa pokpada akai belaiti haina doctor Ajina phongdoki makasa tarak poina sana laibak poksi dige topa marui bi pauk sing memna thamjaki national panchayat award ki mensilaba form pikhat pada manipur maning de sali tripura na sara sama thakhat kraba phawda manipur di sara 0.01 khaktamak thagali India lenga ki Ministry of Panchayati Raj Leirabara sida leidiba gram panchayat sing marak tuan ba sustainable development goal gi thim mapan da yumpham oiraga national panchayat award pin bi state sing da hanglak powang sing gi pokum mensilaba form thagat pada manipur maning da sali Tripurana gram panchayat sada sama wangi pokum thagat pa loi khraba matung na manipuri ngasi phawbra form thagat pigi sang sada 0.01 aduga tampaki district taruk ta leidiba GP sama ko humpuga matu isigi yenglaga su manipur ngasi phawbra sada 0.23 gi sang khaktamak mensilaba form sing ministry da pikhali haidi hiram asigi matang na pausi isna phangbo official oiba pawgi matungina award asi senba sai english ngani kunga mathui dagi na kungi ni thoi gi oina pigadabani haidi award asi UN apiriba sustainable development goal gi theme taraga ki manung dagi localization toraba matungda theme mapan khaktamak khangalaga thamni goal asi gi pandam asi khungang de leidiba miyam dagi hauraga mapung fana phangana na ba sangsilakpani theme mapan adu gi manung da yauribadi lairaba leitaba masu khungang gi punsi de hena khumang sauksina hingba ngamhanba masamo phaba khungang ohenba khungang adu angang singna leiba nungaiba mapam ohenba ising marang kaina phangba khungang ohenba taru tananba khungang ohenba masana maromdom lepsaba ngamnaba infrastructure leiba khungang ohenba afaba lenga ama khungang ohenba amasum nupi singna nungai ni hingba ngamba khungang ama ohenba asina singmani hairiba thim mapan asidagi wohang samaga humdoi hanglibani loinana madugi pakhum madu online gi khuthangna piket kadabani award asigi mensilaba form sing asi kumja english ngani ga kungani thogi september 10 dagi satliba tha asigi kunthraga matoi phawbagi manungda gram panchayat singdagi pikhalakadabani manipur gi oina tampaki district taru imphal west imphal east thobal bisnupur kaksing amadi jiribam district ki gram panchayat samgo humpuga matoi yauna masigi manaba thaki local body lising ohum ga samga marfuna wakum masi pirakadabani award asigi damak block ki thak gram panchayat ahum hana khangakani madugi mathangda district ki thak GP ahum khangakani madudagi state ki thak GP ahum khangatlaba national ki thak competition pangthoknaba matungda national panchayat award pigadaribani ngasi phawbra state ki apunba GP amusu masiga manab thak ki body lising ohum samaga marfugi manungda kunthraga tere khaktamak pakum mensilaba form sing online ki khuthangda ministry de pikhalakli hairibi award asigi dama ahan boina apiba thim mapan asidagi wohang amamamda ahanba price ta lupa lising yankai ani suba price ta lupa lising nipu amasum ahum suba price ta lupa lising kuntra pigani masigi matha makha tarakpada thim mapan asigi apunba pakumdu yenglaga ahanba position taraba GP da lupa crore 1.5 ani suba khwaidagi faraba GP da lupa crore 1.2 amasum ahum suba khwaidagi faraba GP aduda lupa crore amagi sale gi mana pigani hairiba manasing asi khangalaba GP singda National Panchayat Day numit mathang sahi gi April kunga marida pigadabani Manipur lenga na go to village go to hills miam ginumit CM HT Manipur All Age Pension Scheme Anti Corruption Cell Minister da High C Helpline number na singwa thorang kya pekhalabusu gram panchayat sing award asigidama hangli bawang singi pakum matam sana pikatpa nang haudrabadi minister RD minister official sing honari be kya si ariam bataga doribani Haujik phawbada Bisnupur district ki oina apunba GP gi manungda ahum khaktamak wahangi pakum thagalakli Imphal East ki oina apunba GP yankhai gi manungda kunga taruna wahangi pakum thagalakli
इम्फाल वेस्ट की ओइना जीपी 38 की मनुंगदा अमखक कक्सिंग जीपी की 13 की मनुंगदा अहुम थौबाल जीपी 15 की मनुंगदा मापन खक्तमक पखुम मेंसिलबा फॉर्म सिंग थगलकली लोइना जिरिबम की ओइना पुन्ना तरुक लेबगी मनुंगदा अमा फावबा फॉर्म थगलक्त्री मसिग लोइना संदेल एडीसी की ओइना जीपी अमसु मसिग मानब थाकी बॉडी सत्रेका मार्फुगा तरुक सुचांगपुर डिस्ट्रिक्ट काउंसिल की समापन कुंथ्राग मापन सदर हिल डिस्ट्रिक्ट काउंसिल की चहुंग कुनगोमदोय सेनापति डिस्ट्रिक्ट काउंसिल की चौंगा कुनगनिपान तमेलुंग डिस्ट्रिक्ट काउंसिल की सनीगा तराक मापन अमसुम उरखुल डिस्ट्रिक्ट काउंसिल की सनीगा कुनगमरी मनुंगदा अमतना मेंसिलब फॉर्म थागलखिदे हाइदि फॉर्म पिसनबगी मतमसी टेंसिलकपना मरम ओइरगा मेंसिलब फॉर्म सिंग असि अपीबा मतम की मनुंगदा अपलोड ताहुनब मिनिस्टर आरडी मिनिस्टर लेंगा की मरी लेनबा ऑफिशियल सिंगना अखनब मियेंग संगबगी तंगाय फदब लैरि हाइदि अतोप पावमनम आईएस कोम की पाउमी फुरम फारी आईएस कोम द वीडियो जर्नलिस्ट ओइबा कैथलाकपम लिखोंबा पुग ngरang numidang pung 8:45 ताब मतमदा ओरिपो खाइदेम लेकाई मपारा तमथिना फुरमबदगी लेकनखिबा थगदोक सियनबनि हाइबा मी अखुम इम्फाल पुलिस स्टेशन की कंबु अमना ngasi फारे पाउशन हाई वीडियो जर्नलिस्ट लिखोंबना ममानब अहुंगा लोइनना गाड़ी मसा अनिदा नौरेमथों मपारा सलिंगैदा अंगौबा अमदि अंगांगबा मसुगी I-20 कार अनिदा लाकपा मियै खरना अकामपेट सिजिनदुना लौसिलकपदगी गाड़ी अनिदु खमहंदुना लेकाय अदुवाइगी मियैसिंग पुल्लगा कार लाखिबा मियैसिंग अदुगा वरि सनबदा लाले हाइजरमलगा उरिपोक तमना थौखि लिखोंबा मदि माकी ममानब अहुम अदुगा पुल्लगा युमदा हननबा मखोइसु उरिपोक तमना लाखि अदुबु लेबक थिबदि मखोइना उरिपोक खाइदेम लेकाय मपा यौरकपद कार अनिद सत्खिबा मियैसिंग अदु ngaiduna leiramlaga likhomba mari mamanaba ahum adu khamlaga yotli sizinaduna tamthina furamlaga mafam adu thadoktuna sakhibani furambaduna maram oiraga makoi mari gi manungda video journalist likhomba yauna mamanaba amaga thina sopodagi rims ta pukatuna lekanki thaudo aduga mari lainana soklaba likhomba imphal police ta iba complaint ama tawdigi thaudo adu sienabani haba mi ahum imphal police station gi timna ngasi lokhale haidi amoromda Infotainment Service and Communication IS.com Private Limited की वीडियो जर्नलिस्ट ओइबा कैथेलाकपम लिखोंबा बु मसखंगदबा मियैसिना फुरमगी थवंग ऑल मणिपुर वर्किंग जर्नलिस्ट यूनियंस आमजुना अकन मोंगदा यानिंगदबा फोंदोरकली यूनियन असिगी पब्लिसिटी सेक्रेटरी प्रियो असोमना थदोरकपा सिरोल अमना हाय हिरामसिगा मरी लैनन ngasi आमजुगी स्टैंडिंग कमिटी की मिफम अमा फमदुना खनखरे मिफम अदुना थौदो असिदा सियनबा मियैसिं फादुना मतिक चावा थबक लोखनबा लेंगाकी मरी लैनबा अथॉरिटी सिंग तक्सिनबा हायनि यानखि मियैसि ngarang numidang pung 8:40 ताब मतमदा ओरिपो खाइदेम लेकाइदा सटलिंगैदा कार अनिदा लाकबा मियै 5-6 रोमना मी सिबि याबु खुलाई सिजिनदुना फुरमबनि लिखोंबगा लक्मिना ममानबा दुगो लोइनना सोक्तुना हौजे हौजे रिम्स हॉस्पिटल लेकनरि असिगुम्बा लेबाक मसा तातब का हेन थवंग सि आमजुना तराइना लौरोय हंदकता मणिपुर की पाउमी खुनाइदा तोवान तोवानबा मेकैदिगी किहनबगी थवंग सा थरकबगी थौदोक फोंग फोंग सारिङै सेरक्ता पाउमी अमा फुरमबा सि यामना लेबक थिबनि मखाताना सिगुम्बा थौदोकसिंग थोक्तनबा लैंगा की मरी लेनबा अथॉरिटी सिंग मियेंग संगबियु हाइदे हेनसु पाउसिन मखाताना फोंदोरकली अमरोमदना मियोयमा थांगना यालगा हलमले थौबाल डिस्ट्रिक्ट की लिलोंग पुलिस स्टेशन कोनबा ngangawla kon लिलोंग हौरै बिमेया लेकाइदा लेबा लबुकता मियोयमा माकोकदा थांगुम्बा अथोबा पोस अमना यानबगी मफम क्या लेबगा लोइनना शीरगा लेरमले पुलिस की फंगबा पाउदा मियोयदु शीरगा लेरमबदा ngase पुंग मंगारुम ताबा मतमना थेंगनरखिबनि लैखिद्रबा मियोयदुगी ममिंग मुजिबुर रहमान से तरागा मपन अपोकपा सबाउदिन कवि माक लिलोंग तुडेल अहानबी खोंनांग मखोंदगिनी माकना शीरगा लेरमलिबा मफम अदु mayumdagi kilometer amarum lapi mak ngarang numidang waram yumdagi thokibani ngasi numidang pung mapalom taba matam aduwai phawbu maki manaw nupa ka phone da paw phawnarami manaw nupa na mayumda hala o haibada hala ani hairamna ka ngak leraga matung maki phone du switch laikibadagi paw phawnaba phangkidraba matung ngasi yu asi baksang oina phangmani maki makokta थांगुम्बा अथवा पोसकना यानबगी मफम क्याम लेरमी थौदोक थोकफमदा लिलोंग पुलिस स्टेशन की टीम अमा संगसिनदुना येंगसिनबगा लोइनना फोरेंसिक साइंस लेबोरेटरी की टीम अमा लाक्तुना येंगसिलबा मतुंग माके असि बक्सांग दु लखलगा पोस्टमार्टम की दमक जेनिम्स की मोकला थंखरे थौदो अदुगा मरी लेना लिलोंग पुलिस स्टेशन केस मा लखले हाइदि मखा सथरक ओइना हुयेलन पाउदगी अतोप मरुइबा पाउखरना निंथौकाबा नुमिता सेक्रेट बेलोना कांग्रेस की अनोबा प्रेसिडेंट खलगनी अनोबा कांग्रेस प्रेसिडेंट लोकसभा अमसुंग स्टेट तरागा मतुगी मिखलदा कांग्रेस की लेबक लेपकदौरी ऑल इंडिया कांग्रेस कमिटी की मकोक थोंबा लुसिंगबसिंगी मनुंगदा अमा ओइरिबा राहुल गांधीना अतेनबा मतम खरा थालुरबसु माकी अपोकबी ममा सोनिया
Gandhina haukiba kumja ing lising ama samapan maudraga nipandagi oirakiba Congress President gi pham anauba mihut amada sinnanabagi mikhal lakliba ningthokaba numita pangthokpaga loinana amukasu hana party asigi President gi pham nan Gandhi family dagi oigadori laiba asigi mapung oiba opposition party am oidiba Congress ki khwaidagi wanglaba pham asigi damak tha asigi taraga tirek ayuk pung taradagi nungthilgi pung mari phaw laibak sinma thuna leiriba Pradesh Congress Committee ki office headquarters sing the party ki President Khananabi Mikhal Pangthokani Mikhal asida bot thadagadaba Congress ki mihut singna secret ballot ki kuthangda party ki anoba President Khangani numit asida party President ki Mikhal mai pangna pangthoklaba matung tha asigi taraga mapun Mikhal asigi result lauthokani hairiba Mikhal amasum masiga mari leinaba bot masing thibigi thabakna singmagi mathau taba thorang punama AICC gi instruction matung in halebak sin matungna leiriba Pradesh Congress Committee PCC singna mapung fan paikhatkre haujuk sem saba punamak loisilakpa iroina Mikhal asida lamba taunariba Kerala gi Thirubastupuram dagi parliament ki member oiriba Sasi Tharur amasum Veterans Congress leader Malik Arjun Kharge ga angama thakta state amasum union territory singda leiriba PCC singda satuna board khombi akan mathabak sadakre Handak pangthokkodariba Mikhal asigi result na mirep oiriba anigi manungda ama soidana mai paklagadabana leba asigi khwaidigi leader political party ama oiriba Congress ki oina leba asina ningtamba phangkiba kumja Englishing ama samapa nifugo tereki matungdagi nan Gandhi family dagi amukasu hana taraga mari raksuba party president oiragani adumanama maru oiba political party ama oiriba Congress ki president ki election asina party asi khaktagi manungi oiba thabak thorom oijaragasu ngarang Nahanta Election Commission of India na Himachal Pradesh ki Mikhal pangthoknaba matam lauthokhiba tharaga athuba matamna mathamathang Mikhal pangthoklagadaba upon state taraga mathugi assembly election sing amasum kumja English ani ga kun mari da pangthokadoriba Lok Sabha Mikhal Congress ka anoba president na kadai phoba party asibu mai pakan mangamgadoribagi haibasi political parties sing marakta asabu hang ama oirakli Prime Minister Narendra Modi ki home state oiriba Gujarat Assembly ki su mathang sagi February da hausuk leiriba tamasi loibaga iroina Election Commission of India ki maikedi Himachal Pradesh ki Assembly election pangthoknaba matam lauthokhiba gi ikan kanadana Gujarat ki su Mikhal pangthoknaba matam lauthorakadori loinana mathang sai English ani ga kungo humdoi gi anganba sarukta Assembly election sing pangthokadabi state singda Tripura Meghalaya Nagaland Karnataka Chhattisgarh Madhya Pradesh Mizoram Rajasthan amasung Telangana yauriuni maram asina handa Congress party gi anoba president Khanabigi Mikhal asi party asi gi manunggi oiba Thauram Thauksal oiragasu party asibu nongna lusinglakadaba anoba president na party asigi mayon lepkadori Congress party ko inadi anoba president khalaba matungna mahangna khwaidig leader political party asigi Asoiba sing sumthoktuna amasum awat pasing menkatuna mangna taribi state taraga mathugi assembly Mikhal amasum Lok Sabha Mikhalda asaba ohongba ama puraktuna soidana mai pakna buhunarakani habigi thasab thamli adumoinama thasigi taraga treta pangthokudriba party president gi election asida tuan Pradesh Congress Committee singda Mikhal ga mari leinaba thabak sing pangthoknabagi damak chatkadariba AICC gi general secretary sing state ki in charge sing secretary sing amasum joint secretary na sing madi pangthokudriba Mikhal asida saruk yaduna bot thadaba yahaloidori Panma yabadi kumja English ani ga taraga mari dagi haujuk phawbada Congress na center da lenga paiba ngamdana lakhrabasu Sonia Gandhi na president oidro kumja English nga masamapan maudraga nipan gi party asibu lusing lakhibada anirak hanna center ki lengak paiba ngamkhibani haina pausna phongdorakle amaromdana hingnana thabak subadabu mayangi thabak maitegi thabak haibalibra nomita khongbatambam Matamamagi Manipur ga ngasing ngasima oriba phibam ga tongan hiram singda punghong hongba phibam sing lerakpa iroinana mitai masa singga maraktagi hingnabagi lanphamna thabak subabu mayangi thabak natragana maitegi thabak haiba amamuk leibra hairaduna larik laisu matolomna tambasu ngamhaudra baduga hingdabasu iyadaba maitaina harol kiya khoirambol kaithil thoktuna apang thabak surakpa loinana mapanagi lakpa nan local singna tarakpa thabak ingkhang phawba modsin ba yorakle Puning thawatningai oiraba tongan basinpamda khongdaraklabasinggi manungdagi ama oiriba thangalawai sapam swamina pauchi sida hai khoirambal ima kaithilgi akoibada maitai masasingna masagi sinpam oina tawba yaba thabak sing tawduna sel tanna honarakpagi masing hengalaklabadi nan local singgi masing tamna hantarakpasu yaki mangna hai khoirambal kaithil leirektuna sendal lamida changsilakpa sahi umsurakle matam goina yonba yaba posesing yoli posesing adugi manungda panipuri su yawi karigumba matamna momos yoli harau kumai matam amasung kanggi matamna angangi sanapon amadi bol na singma yoli yauksangdana peskari nungmoina singmu yoli
Diwal gi matam hausik lakadore mamang na so hariba matam asida candle yonki handak su yongani ningol sa kaubagi damakta pirol su amuk yole haki matam gi matung ina posai sing hongdok hongjin tawduna yoli si sendong khradang oirabasu phangna bo honabani matam gi matung ina mari lena ba polam sing yon basu sendong phangbai heli hausik pani puri yoli basida su sendong phangdabadi nati nongmoda lupa lising amagi mathata phangi pani puri yon bagi sem sab mathau taba thaw leiba hawai leiba masum mangi mahi sem ba yauna stock ki kerosene laina bo honabada lupa lising amarom sangi adubo sem laba matung dadi lupa lising aniga samri lising aniga songharom sitpangami maram asina nongmada yamdra lupa lising amagi mathakta sendong phangi hairi ahanbada yonba hawgalakpadadi potsit watlame du bo hawjikti maitai masana su semduna yolakpana miyamna leiduna sanabagi sang su tamna tamna hengalakle asa pot oibana yoningba mamal yonbagi khudong sabade leite adubo hingnabagi damaktadi maru oiba pambayam oiraki kaithel manung yonbana mi yamna sinma matamna yonba nungaitaba yonba yaraktaba masum yonpham leiraktaba suyawi adugumba matamda kaithel gi masi kasinda changsilaga lambi asat awok tawbasingda amuk yonana bu honai mak masagi saba thakpagi kaithokraga yumna thamada lupa lising kun thaba ngamlaiki maki laifamna kaithel phambi imai bel singi posai sing sangboina ahinglei ahanbadadi yonana ba posai sing thangdok thangjin tawbasi yoraki adubo hawjikti atopa mamanaba amada hairiba thabadu sina thokre aduga ima ibel singi posai sangmagi mamalupa kuntra lauramane dubu mahaki oinadi hawjikti laudraki class 10 tamba hawraklaga makatana tamba ngamkhidabagi toki yumda leiduna thabak subono makhara salame adubu maduna tungkoiba yaraktabadigi kaithel phambi ima singi pochai sangba masung thangdok thangjin tawboina hawraklaga ngasidi pani puri semduna yonba yauna tongan matam gi oiba polam sing yonduna hingba ngamlakmani ahanba tholokpadadi yamna ikairami mai phawba khumjilaga yolame du hawjikti ikaidre khangna sanaba lakpada phawba pot yonsinba haire hairaki माना मखताना हाय मणिपुर की मियाम थबक फंगदे मसुम सेल तिंगद्रगदि थबक तब यादी हायदुना खंदोक्तुना लेब सुमलोय लेंगा की थबक खक्तना थबक नति थमोय सिंगना खांग मकन बगलोइना तौगे हायबा अमा यावना तौरप मतमदा हिंगलोइदबगी मरम लैति मणिपुर लाक नल लोकल सिंगना सेल तालगा तुंगसिनबा मसुम मयुमदा थाबगी हायनबी लैरिबा सिगुमना अखोयसु तौबि याय अखोयगी मरक्तगी हिरम खुतिमक्ता चोंगथोरक्तुना थबक तौरक्लगदि मपानगी लाक नल लोकल सिंगी मसिंगु सोयदना हंथरकनाखि अमरोमदा खोरंबल कैथिलदा aki amogi pot yonbana sinpham oiraklaba leisram mosan hai ahanbada kaithel gi posai sing sangbu oina kidogi makhada leiduna tholakpani haujikti sai ahumno phajilakli nomudal pasang waram phangi adubu kumai phiong tholakpa matamdari khara su hena phangi pot sungsit sitabu numit su yawi ado khoirambal kaithel manungna mi yamna silaga su yonba yati haiduna talakpa yawi police si makaidigi su yariba makhaidi yengthok yengsin tawpi adubu kaithel polakta mi selakpa natragana VIP sing khongna lakpa yawragadi yonpham leitaba yawi mak nambolgi sanjin mamdagini masagi thabak phangdana leirambadu haujikti nungaiba phorakle अखोई मैतैगी मैकैदिगी असिगुम्ब सिनफम असिदा संगलक्त्रिङैदा मपानदगी लाक्प नल लोकल सिंगना पोस्टगी ममल योनिंगब ममल योलंबादसु अखोई यावना योन खलक्पदगी तौब ngamdre मरमसिना सिनफम अमा ओइना सप युंगना तौगे खलगदी माइ पाक्तब लैते हायरखि अतोपा पावमना पुंग निफुगनि पानी मतुंग खोंजंग क्या संगसिनना बवरे ब्लॉकरे लिलोंग पुलिस स्टेशन की मनुंगसना लिलोंग हौरैबि मे लेकाय nganglo lokol ngasi sibak sang oina fangkiba MD Mujibur Rahman misiga mari lainana ngasi nungthul laikhidraba MD Mujibur gi mayum lilong turel ahanbi khongnang makhong makhada miyam geba mifam ama pangtoktuna JC amasu siamkhibaga loinana mifam madura pung nifuga nipan gi matung khongjang kya sangsinba haiba warep lokre MD Mujibur Rahman misiga mari lainana pangtokiba mifam madugi thawramapu oriba laikhidraba gi mapubok Roxan Alina Pungtukibada, Laikidraba MD Mujibur Rahman की मिसी से अतमना हाथी बने है न सोशल मीडिया के आरा थोलक निबसिंग सिदगी मियाम न पुनमंगसु मिसी की मतंग मयेक सेन खंगबा हाइबदु है मिसी यामना पेनबा थौदु अम ओइबना ngasiगी मियाम की मिफम सिन JC मगलोइना पुलिस डिपार्टमेंट की मेकेरी मिसी सिद सिनबा मियेसिंग पुक्सेल सेंगना होना बिदुना अथुबो मतंदा फगत बिदुना मोराल की फंगफम थोप सैरा अथु लोगी मतुंगिना पेबियु हाइबना सिंगबो वाफम सिंजु फुंदुकी Wakat mi pamaduda saru yaki ba JSC ki convener case Zior Rahman pamusin haki
MD Majibur Rahman की मिसी एसिगा मरी लेना असुमा वोयल फंगनबगिदमक सेमलिबा जीएसिना यामना कुपना खन्नरबा मतुंग मरी लेनबा पुलिस डिपार्टमेंटना मिसी एसिदा सेनरिबा मियेसिंग पुंग निफुगा निपान की मनुंगना पुथोक्तुना सेराक पिगदबने करिगुमा पुंग निफुगा निपान की मनुंगना मरा लेबा मियेसिंग अदु फगतुना सेराक पिबा ngamdrabadi civil society organization singa kusamnaduna apunba khongjang kya sangsinna bowarepsingsu lauri haina phongdoraki atopa pawmana फतबी इसिंग थकलुबदगी महिरोई अमसीरे राजस्थान की मनुंग चनबा कोटादा पोड्यान यावरबी इसिंग थकलुबदगी प्राइवेट हॉस्पिटल अमदा लेकनदुना लाखिबा महिरोई कुंथ्रागा तरुक की मनुंगदा अमंगसी लेकनबा ngamduna सिक्रे अदु तरागा निपान मापुंग फान रिकवर तौबा ngamkhre हाइदि पोड्यान यावबी इसिंग अदु करमना महिरोई सिंग अदुना थकलुरिबनो हाइबा सबसाना खंगबा ngamdri हाइदि Makasa tarak po na narol thaudang pauksi dige topa maruiba paukrana sanaraidagi thau sungduna liter lupa lising taradagi taraga mga phawbada yunduna sauna sil tan mayari mapani company kiana sanaraigi thau demand tarakli jurist abon mai manipurda targetas minuda haina khangnaba sanarai thaduna sanaraidagi sungba thau liter amada lupa lising taradagi taraga mga phawbagi sangna yunduna sauna sil tan mayari Manipur sarkarna war on drug ki saruk amu oina Manipur gi singilamda popi pambi tharamba mafam kya da sanarai pambi ngakta natragana mixed cropping oina laphoi laphu pambi sujak sing kobi natragana ate horticulture gi crop singaloina na sanarai pambi sing thaduna madudagi thau sungduna sento ningthina leiba sanarai Manipur amasum ohanba yaragani haina Kangpokpi district ki makhan village ta leiba Nampon Liu Associate ki founder chairman jurist abon maina phongdorakli Kangpokpi district ki manung sana leiba makhan village ta English ngani ga taraga manga dagi sangyeng oina Himachal Pradesh ki Palampur da leiba Council of Scientists Industrial Research Institute of Himalayan Resource and Bioresource Technology SIR ISBT ki scientist amagi kuthangda mafam adudagi purakpa World Medical Scientific name da Tagetas minuta haiba medicinal aromatics plant oiba thau sungnabagi sanare asi Nampon Liu Associate na mafam khara da thabauki Kangpokpi district ki makhan village ta leiba tribal university leiriba dugi singi mathakta samudra gi level dagi altitude 900 gi 1200 rom wangma mafamda thaba hokibani Walls marigolds asigi matangda Nampon Liu Associate ki founder chairman jurista abon main hai sanare si thabada Manipur gi lebak lehau siga yamna pakna bahoduna makhatana asum parks na tharakpaga loinana hokibasai English ngani ga taraga mapandagi na kun covid laina laisat ki horakpa matamaduda CSIR ISBT Himachal Pradesh ki scientist sing laktuna pambi asidagi thau sunabagi harvest tawba yauna thau sumbagi processing hoki maduda sanare asida yawba Osimins essentials oil gi bilu khwaidagi hena wang na yawba thenaki Walls marigolds haina khangnaba sanare si Manipur da horiba sanare manam laina singba manaragasu osimin thau gi sang yawba khenai Walls marigold na omisin gi sang hena yawi pambi si May June da tharaga September October thara loi thabadagi loktuna thau sum gi matam phawda tha mari manga rong gi matam sangi osimin gi sang hena wang gi matungina thau gi mamal lepi Manipur da haujik thau gi mamal liter amadal palising taradagi taraga manga phaw gi manung dalai Hauzuk mapalam gi company kyana lainabagi demand tawri Walls marigold si lokpa matamda pambi gi lai mana amasu makhok yauna punna masagi saruktagi thau sungadabani Delhi University gi masamak BCom Commerce graduate lushilaba matungda entrepreneur amu oina thawai yauna Walls marigolds aromatics crop thabagi thawak sathaduna lakliba jurista abon maina makhatana hai sanare asidagi lauba thau si pharmaceuticals company singna chest infection dilating the bronchi skin disease dyslogin congestion singba kaya gi hidak siamana sijanabagi demand yamna lei sanare gi thau si maina pokpa ising asabana pokpa aso apan kaya da taibada oisin bamasum phanba ngambagi magun yawi hadi sanare gi thau si manam nungsiba perfume saba perfumery company kyana manam nungsiba essentials oil sungnabagi cosmetic amasum asa athaki flavor and fragrance ki industries company kayana su demand yamna leiba thawa moidi scientist singna haibigi matung ina sanare si khara wang ba singi high altitude hobana osimin essential oil yawbagi sangheli Manipur gi singilamda popi pami tharamba mafam kya amasum hangduna leiriba mafam kaya da wal marigold asi parks na tharagadi Manipur gi farmer kya da income double di hengat hanbanga mani masi tharagadi Manipur gi singi lamda
zoom contribution tawduna lebak lehau kya mangan takhaliba si handan mangamani masi sel isang sangdana yamna laina thaba yaba masum thabu tharagadi hekta haugan ba pambini miscropping oina lapfoi sujak singam sum kobina singba thaba matamda sanarai asiga punna tharagadi sanarai na taba tai pambi singda laina tina nabgi sang yamna hanthali masimang maram oidana Himachal Pradesh miscropping oina sujak lapfoi pambi marakta thawi makasa tharak poina masum loisilak poina isel express tagi special content amoina lakhosarakanda editorials opinions page tagi lakhosarakanda myamna thamjaramge myam loipumi yeng taminasi nupi singna mayai ka bachinjak nisa sejina bamadi nupi oibi masana masabu sendan pot oirakpa habisigi matangna myamna patoksage Manipur sida tungan ba NGO CBOS amadi association kiana lepa leitana mayuk naduna lakliba IRB loinana drug sejina baga mari leinaba project amadi program kiana mayon sumduna liglam amada kaihendana puduna lakliba si tangkak ki saktam saklon kiani Manipur si mayai ka bachinjak nisa kyagi saidang pham amadi sungdokpham oirakle popi pambi thai haibigi wafam tanare unare drug sungpham factory leire phare thuwaikre haibis tanare unare masigi tanpham asida nupi oibi kyana mayai ka bachinjak nisa sejina ba horakpasi masung mamanabi singdagi tamluba makhoiga khangnaba nupa sungna tambiba natragana sanggeng yenglubadigi laisuba haiba leina aduna nankiba kyani nupi oibi kyana makal kyagi mayai ka bachinjak nisa yu beers guli ganja lokhu hidak mahi lan sejina bamadi heroin number 4 thakpa natragana serin sejina duna singli da kapsinba IDU nupi kyagi masingchu asum hengalakpada wakal mapung phadriba nupi masa school kariba mahairoi phaw yaroklaba matam oirakle nupi singna nisa sejina bana hieli khunai lana yengbiba amadi hangoi tukusana tawbiba Laibak thibadi naha oiribi wakal mapung phadribi nupi masa kya su mahi masing tamna phau nisa sejinaba yarakpa sima laibak yamna thiba mani makhoidi lona mi khangandana hotnajaba amadi layengsi haibasu yadaba masing yami nakalamoromda maraibak thirabi nupi kyana masana masabu sendan pot amagum yonduna sendali maduna female sex workers haibigi mingthol aduga loinana hingdi Makoi singa sigi marakta mayai kaba chinjak nisa sejinabasu yamna yauri masana pamda upai leitabana hingnabagi masa sema thakpa ngamnaba hotnabada araiba pambai ama oina lambi asida khongda khiba nupi masingna yamna heli habigi nungsiraba wari kyai khoina tari uri adubu khonai asina ka hena miyoi makoi gidamak mayuknari masida lup kharadugi manungda mitai leimarol sinaisang MLSS hariba lup non-government organization asisu amane duga yamna maruoiba wafam amana mitai leimarol sinaisang MLSS haibisi nupi khaktana salaiba lup amani amadi sinmiyawba nupi ngaktana masing heli nongwa September 9 English ngani kungani thugi ayuk pung 13 makhairam taba duwaidagi wari wakhong lokshinjaba hauraga nungthil pung ama makhai aduwai phawba kanaraba pawdam kya khomjinjaraki maduda MLSS ki president oina thau Pobiribi isema MC Rita amadi treasurer oina thau Pobiribi isema AC nganthoi aniga wari wakhong kya khumjanaki maduda MLSS amadi Manipur State AIDS Control Society MSACS ka kusamnaduna English ngamak samapan maudraga mapandagi core composite target intervention TIE project ama lokhatpa horaki maduna female sex workers FSWS amadi female drugs users WS singda miyeng thamba project amani masina Imphal East amadi Imphal West district animakta lairiba female drug users FDU amadi female sex worker FSW makoi singa sigi marakta female injection drug users FIW kangbu su yawi duga FIW singi marakta FFW oibasu kayani makoi su HIV positive oirakpa yabgi khudong thingai leibana maram oiraga core composite TI project asina mayol sumbagi sarukta yauriba needle syringe exchange programs condom promotions pre and post test counselings regular counselings routine health checkup loinana care support and treatment kharagi mateng si pibiraga masamo phabo asang manupi amamam oiraknaba tengbang biduna lakhi English ngani ga taruktagi hauduna integrated counseling and testing center ICTC gi subsite center amasu hangdoktuna HIV testing amadi counseling topum amasu oiduna hauju phaw mapung fana salaiduna lairi Manipur gi oina khwaidigi laibak thiba sahi English ngama samapan maudraga ni thudegna maudraga mari aduwaida ethnic class Kuki Nagas class thokiba adugi matung FSWS masing khangen hengelakhiba aduna hauju phaw Manipur sida punna FSWS lising manga hena lairi habigi
MSACS की रिपोर्ट सिंगस पली MLSS ना इम्फाल वेस्ट डिस्ट्रिक्ट खक्तदा पाइखलिवा थाउसल थोरांगी मनुंगदा FDUS मसिंग असि चामगा यंकै मियें टारगेट ओइबगी मनुंगदा चामगा मार्फु हेना थेंगनरे अमदि FSWS मसिंग इम्फाल ईस्ट अमदि इम्फाल वेस्ट डिस्ट्रिक्ट अनिमकी अपुन मसिंग लिसिंग अनि हेना थेंगनरे हाइदि MLSS खक्तना हारिबा डिस्ट्रिक्ट अनि असिदा पुनम येंग टारगेट थमनिबा मसिंग असि सुक्नतंगी लिसिंग अमा खक्तनी अदुबु मसिदगी हेंदोना लिसिंग अनि हेना थेंगनरे TI प्रोजेक्ट असि हौजिकती कोर कंपोजिट प्रोजेक्ट हाइरगसु खंगनरबा प्रोजेक्ट असिना पिरकवा अफबा थाउसल थौरांग गुण प्रैक्टिस हाइरगदी FSDW सिंगना पोक्सबी मसासिंगबु लमजिंग लमताकपीबा लोइनना एजुकेशन गी तेनबांग पिबिरबा हिंगनबगी लंबी अमा सिनबिरबदी नुपीसिंग असिना अफबा लंबीदा लाक्तुना मसाना पामजदबा सिनपम थादोकपंगम याय हाइबिगी अवोनबा मैके अमा उरकपना कोइरेंगै आसानबिगैगी मफम अमदा पोइरै नवाकुल चिल्ड्रेन्स होम अमदी लैमकुल वुमेन्स एबोट कौबला नाय ओइना सलाइब होम असिबु फेब्रुवारी 15 इंग्लिसिंग अनि तरुक्तगी हौदोकलदुना MLSS ना थौरांगदुना वखलोन मानब खरगी मतेंग लोइनना हौदोकपु ngamkre masida maraibak thirabi nupi oibi singi masasung maru oina nupi masa singdana ahenba miyeng thamli hom asida leifam kun khaktamak leibani aduna haujik phawda angang nupi masa marfu hena mateng pangduna sadaran punsidi hingnaba lamjing lamtapikre amadi makoibu class 10 phawba lemna mai masing tambiraga masagi sanaba खुदसा हाइबा याव सिनफम अमस तंबीरबा मतुंग इमु मनुंग नत्रगना ख्वाइदगी नगनबा मरी मता अमदा अमुक मखाताना नवयोक नौकोनबिनबा खुसनबनी हाइदि नकल अमदा FDUS खरसु ड्रग एडिक्शन कम रिहेबिलिटेशन सेंटर सिंगदा लैरुरबा मतुंग मयाय काबा चिंजाक निसा सिजनबा लेपंगम खिबसु लैख्रे अदुबु ख्वाइदगी लेवक थिबदी खुनाइसिगी अखुबा मना अरानबा मियेंग मयुकनबा ngamdabana अमु हना निसा सिजन खिबगी सांग यामना वांगली अमरोमदा FSWS नत्रगना FDUS सिंग असिना नोंमा फदोक अहिंग यारेकफम ओइना बाहाइदुना नाइट शेल्टर होम अमसु हांगदुना थंबिरि शेल्टर होम असिदा लैबा ताराबदि चना कंगलोन ngaktabi yadi शेल्टर होम मनुंगदा निसा पुसिलपा यादे मसा खंगनबा फोम अमा मेनसिलबा मतुंगदा सतनरोल अमगी मखादा लेहली कुशीरसी तबुसु यादे असुना सेक्शन यिंगसिन बिबासिदा पेंथोक जराबी कनागुमना खरदी शेल्टर असिदा अदुम लैजरगा पुंसी लोमखिबा नुपिसु यावख्रे मसाना अकन बनाबा यावरबा फावद इमुंग मनुंगदा हंजिलरोय तथि तवोइना तविबा थाउसाबितबा कया दु अमुक थेंगनदुइ सरु सिजरसु मफम असिदा सिजखरगे हाइदुन नाइट शेल्टर अमदा मसाना याना पुंसी लोमखिबा फावब लैख्रे हाइना थमोय सोकना पाउदुम लखि तेंतकना थमजरमगे सुमना दुगा हौजकुइनदि म्याम पाउ सिमतांग से लुसिनजरगे अमसु म्याम पुना अनोबा अपडेट ngamiनasi